ꯑꯩꯈꯣꯏꯒꯤꯅ ꯃꯔꯤ ꯅꯤꯡꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯕꯤꯁ꯭ꯋꯖꯤꯠ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯏꯂꯤꯠ ꯇꯤꯚꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯍꯩ ꯃꯔꯣꯡ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯊꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯃ ꯊꯧꯗꯥꯡ ꯑꯃ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯑꯗꯨꯒꯨꯝꯂꯕ ꯋꯥꯇꯔꯃꯦꯂꯣꯟ ꯐꯥꯔꯃꯤꯡ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯊꯦꯡꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯋꯥꯇꯔꯃꯦꯂꯣꯟ ꯐꯥꯔꯃꯤꯡ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯌꯥꯝꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯗꯛꯁꯟ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯏꯌꯥꯝꯕꯁꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ, ꯃꯤꯡꯅ ꯀꯔꯤ ꯀꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯥꯔꯃꯤꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯀꯣꯁꯅꯥꯝ ꯔꯣꯃꯦꯁ, ꯃꯣꯏꯔꯥꯡꯀꯝꯄꯨ ꯁꯥꯖꯦꯞ꯫ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯔꯝꯁꯤ ꯇꯧꯔꯤꯕ ꯃꯐꯝꯁꯤꯅ ꯈꯨꯔꯥꯏ ꯑꯉꯣꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜ-ꯏꯁ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯃꯤꯡꯅ ꯀꯣꯁꯅꯥꯝ ꯃꯅꯤꯆꯥ, ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯀꯣꯁꯅꯥꯝ ꯃꯣꯡꯕꯤ ꯏꯕꯦꯝꯆꯥ꯫ ꯑꯗꯨꯒ ꯑꯩꯅ ꯐꯥꯔꯝ ꯇꯧꯔꯤꯁꯦ 2017ꯗꯒꯤ ꯁꯤꯗ ꯐꯥꯔꯝ ꯇꯧꯔꯛꯄꯅꯤ꯫ 2017ꯗꯒꯤ ꯐꯥꯔꯝ ꯇꯧꯕꯤꯔꯦ ꯍꯥꯏꯕ ꯏꯌꯥꯝꯕꯁꯤ ꯏꯁꯥꯁꯦ
nupi thibirabra isana kya leire aduju kitang panbiram. ai nupi thire isa ani sure isa nupi ahanduna class 2 kare atomada pre nursery kare paung nupi Adi huziki haiba farming se 2017 dagi tawbirakpane habire adu 17 dagi torok farming se sida kari karamba pothok sing puthokpiba mapung oina kari da torok tawbirakpano habido amtang. ayamana aigidi off season target ne ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯐꯪꯒꯗꯕ ꯃꯇꯝꯗ ꯊꯥꯕꯒꯤ ꯇꯥꯔꯒꯦꯠꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯐ ꯁꯤꯖꯟꯗ ꯄꯣꯠ ꯊꯥꯕ ꯍꯥꯏꯁꯤꯃꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯌꯥꯝ ꯆꯪꯉꯤ ꯋꯦꯗꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯀ꯭ꯂꯥꯏꯃꯦꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯣ ꯑꯗꯨꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯗꯣ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯝꯐꯨꯗ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒ ꯆꯥꯟꯅꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥꯁꯤꯗꯤ ꯌꯥꯝꯅ ꯀ꯭ꯂꯦ ꯁꯣꯏꯜꯅꯤ ꯁꯤꯗ ꯊꯥꯕꯁꯦ ꯃꯍꯩ ꯃꯔꯣꯡ ꯑꯃ ꯍꯦꯛꯇ ꯄꯪꯊꯥ ꯊꯥꯖꯤꯟꯕꯁꯨ ꯌꯥꯗꯦ ꯈꯔ ꯈꯜꯂꯤ ꯑꯗꯨꯅ ꯊꯕꯤꯒ ꯇꯔꯕꯨꯁꯀ ꯈꯔ ꯆꯥꯅꯩ ꯁꯤꯗꯗꯤ ꯊꯥꯕ ꯌꯥꯗꯦꯅ ꯃꯁꯤꯗ ꯑꯣꯏꯅ ꯊꯥꯏ Thabiga tarbuska di hena mapung oina koi lebak le mafam jaga siga chanaba patungina adamaina thabiri haibani aduga huji mapung oina koi gi social media gi platform ama oriba Facebook taga koi gi nahan tamona thabikhat birako koi yellow watermelon mapung oina ko mayam jigi attraction ji sidani haiba tare asagi ahamba koi watermelon angang ma suji miyamna hanadai su dum khangnaraga su lae cha su dum chanare tabudabu yellow gi watermelon si taste tawdi laidana udriba mibak phanam leremgini na khanjai haitare aduna yellow watermelon se tharakpagi idea se karidagi lakhibano aduga masi thabada red watermelon thabasiga yellow thabasiga masi ani sigi khetnabase si khitang phongdokpiyo ꯑꯍꯥꯟꯕ ꯌꯦꯜꯂꯣ ꯋꯥꯇꯔꯃꯦꯂꯣꯟꯁꯦ ꯑꯩꯅ ꯌꯨꯇꯨꯕꯇ ꯎꯕꯗꯒꯤ ꯊꯥꯅꯤꯡꯈꯤꯕꯅꯤ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯂꯩꯕ꯭ꯔꯥꯅ ꯑꯗꯣ ꯃꯔꯨ ꯊꯤꯕꯗꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤ ꯊꯑꯣꯏꯅ ꯁꯥꯏꯗ ꯃꯥꯔꯀꯦꯠꯇ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯔꯨ ꯌꯣꯟꯕ ꯃꯌꯥꯝꯗ ꯋꯥꯇꯔꯃꯦꯂꯣꯟ ꯁꯤꯁꯦ ꯊꯤꯕꯗꯣ ꯐꯪꯈꯤꯗꯦ ꯑꯗꯣ ꯀꯣꯟꯅꯗꯤ 2022ꯒ 22ꯗꯗꯤ ꯋꯥꯇꯔꯃꯦꯂꯣꯟ ꯌꯦꯜꯂꯣ ꯃꯔꯨꯁꯦ ꯐꯪꯉꯦ ꯑꯩ ꯊꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯉꯁꯤꯕꯨ ꯍꯟꯗꯛꯀ 2025ꯁꯤꯒꯗꯤ ꯃꯔꯤꯔꯛ ꯁꯨꯔꯦ ꯑꯩꯅ ꯋꯥꯇꯔꯃꯦꯂꯣꯟ ꯌꯦꯜꯂꯣ ꯊꯥꯔꯤꯁꯦ handakisna ahamna nateba mamangdasu thagre habin hain tapibane ado ani sigi asagi red watermelon siga yellow siga ani sigi difference thaba matamda magi seba da burju chapman na brand tagana khetna balai bra si magi soil temper kenogi hoyi wa isingi chang kari kara suma mayam sigi khena bidi lai bra ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯃꯔꯨꯒꯤ ꯃꯃꯟꯗꯒꯤ ꯍꯧꯔꯒ ꯍꯧꯕꯒꯤ ꯆꯥꯡ ꯂꯣꯏꯅ ꯈꯦꯠꯅꯩ ꯑꯗꯣ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯍꯥꯏꯔꯗꯤ ꯃꯔꯨꯁꯤ ꯑꯩꯅ 100 ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯍꯪꯒꯄꯥꯟꯒꯤꯗꯃꯛꯇꯗꯤ ꯃꯔꯨ 500 ꯁꯦꯝꯕ ꯗꯔꯀꯥꯔ ꯂꯩ ꯃꯥ ꯖꯔꯃꯤꯅꯦꯁꯟ ꯔꯦꯠꯁꯤ ꯌꯥꯝ ꯅꯦꯝꯃꯤ ꯑꯗꯨꯒ ꯋꯥꯟ ꯇꯥꯏꯝꯗ ꯌꯥꯝ ꯊꯨꯅ ꯍꯧꯕ ꯄꯣꯠꯁꯨ ꯑꯣꯏꯗꯦ ꯑꯃꯨꯛ ꯆꯥꯔ ꯁꯦꯝꯒꯠꯄ ꯃꯔꯨ 100 ꯁꯦꯝꯕ ꯃꯇꯝꯗ 10ꯗꯪ ꯍꯧꯔꯒꯁꯨ 10ꯁꯦ ꯃꯇꯝ ꯑꯃꯇꯪꯗ 10 ꯍꯧꯃꯤꯟꯅꯗꯦ ꯌꯥꯝꯗ꯭ꯔꯕꯗ 35ꯅꯤ ꯊꯥ ꯑꯃ ꯈꯦꯠꯅꯕꯒ ꯌꯥꯎꯋꯤ ꯉꯁꯥꯏꯒꯤ ꯌꯦꯜꯂꯣꯁꯦ ꯑꯗꯨꯒ ꯔꯦꯠꯁꯤꯗꯤ ꯍꯞꯇꯥ ꯑꯃꯗ ꯂꯣꯏꯅ ꯍꯧꯋꯤ ꯃꯔꯨ 100 ꯊꯥꯕꯗ 100ꯃꯨꯛ ꯍꯧꯋꯤ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯏ ꯔꯦꯠꯁꯤꯗꯤ hana seba je yellow isina henna dakar tai habneba adu mamangda thagiba yellow watermelon singa handak ki thabasiga mamanga thabasuga khena balai bra hadi pothok se adum tha hajegi thabadubudi charge se madubudi awaba khara mayong ne haba phongdok pire yamano ko adu charge hingragadi once mapang kano hawgatlaga charge hingragadi adum sidabo ebra aduga palakpa matamda kayam pali red ka khena basi leibra si mahai uhai palak basida mahai pamada ꯈꯦꯠꯅꯕ ꯈꯔ ꯂꯩ ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯣꯟ ꯃꯥꯒꯤ ꯁꯥꯏꯖ ꯈꯔ ꯄꯤꯛꯄ ꯀꯥꯡꯕꯨꯗꯅ ꯃꯁꯤꯡꯁꯦ 2-3 ꯄꯥꯟꯕꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯀꯩꯅꯣ ꯄꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯣꯟꯗ ꯁꯥꯏꯖ ꯑꯆꯧꯕ ꯂꯩ ꯑꯩ ꯍꯧꯖꯤꯛ ꯊꯥꯏꯁꯦ ꯃꯥꯙꯕꯤ 10ꯅꯤ ꯁꯤꯗꯤ ꯃꯍꯩ ꯑꯃ ꯄꯥꯜꯂꯗꯤ ꯌꯥꯔꯦ ꯃꯣꯏꯁꯦ ꯀꯝꯄꯦꯅꯤꯒꯤ ꯑꯣꯏꯅ 16 kg ꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯥꯔꯝꯗ 15+ 16ꯃꯛꯇꯤ ꯌꯧꯗ꯭ꯔꯦꯀꯣ 15 ꯇꯥꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯥꯁ ꯏꯌꯔ 2024ꯁꯦ ꯁꯤꯁꯦ ꯂꯨꯄꯥ ꯑꯃꯨꯛ ꯐꯪꯗꯕ ꯆꯍꯤꯅꯦ ꯑꯗꯨ ꯇꯔꯕꯨꯁꯁꯦ ꯁꯨꯃꯥꯏꯅ ꯐꯈꯤꯗꯕꯗꯤ ꯅꯠꯇꯦꯀꯣ ꯐꯔꯒ 4 times ꯊꯥꯈꯤꯕ ꯃꯔꯤꯔꯛ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯔꯥꯎꯟ ꯊꯥꯕꯗꯨꯅ ꯅꯣꯡ ꯆꯨꯁꯜꯂꯛꯇꯅ ꯊꯥꯗꯣꯛꯇ ꯉꯥꯏꯅ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯥꯎꯟꯁꯦ ꯑꯃꯨꯛ ꯃꯔꯨꯁꯦ ꯆꯥꯔ ꯁꯦꯝꯃꯦ ꯅꯪꯅꯅꯕ ꯑꯃꯨꯛ ꯊꯥꯔꯦ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯅꯣꯡ ꯆꯨꯁꯜꯂ ꯂꯥꯁꯇ ꯊꯥꯔ ꯔꯥꯎꯟꯁꯤꯗ
ꯊꯥꯔꯦ ꯊꯥ ꯔꯥꯎꯟꯁꯤꯗ ꯈꯔ ꯍꯧꯕ ꯍꯤꯡꯍꯧꯕ ꯈꯔ ꯑꯗꯨꯒ ꯂꯥꯁꯀꯤ 4 ꯔꯥꯎꯟꯁꯤꯗ ꯐꯣꯠꯆꯜꯂꯒ ꯍꯤꯡꯉꯦ ꯂꯥꯁ ꯑꯋꯥꯔꯗꯗꯤ ꯃꯍꯩꯁꯦ ꯐꯖꯅ ꯆꯥꯔꯦ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯃꯍꯩꯁꯦ ꯃꯤꯠꯅ ꯆꯪ ꯎꯕ ꯐꯪꯉꯦꯕ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯏꯁꯤꯡ ꯆꯥꯎꯔꯗꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯐꯪꯍꯧꯗꯦ ꯑꯣ ꯌꯥꯝ ꯋꯥꯅꯁꯨ ꯍꯣꯠꯅꯖꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯊꯔꯛꯏꯕ ꯐꯥꯔꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯔꯨ ꯇꯥꯡꯕ ꯈꯣꯠꯄ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯃꯇꯦꯡꯒꯨꯝꯕ ꯐꯪꯕꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯉꯥꯛꯀꯤꯗꯣ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯔꯒ ꯑꯩ ꯍꯥꯏꯖꯧꯔꯒꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤꯁꯤ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔ ꯄꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯁꯔꯚꯦꯒ ꯂꯥꯛꯑꯝꯃꯤ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯐꯣꯇꯣ ꯀꯥꯞꯀꯤ ꯚꯤꯗꯤꯑꯣ ꯅꯝꯒꯤ GPS ꯇꯧꯔꯒꯀꯣ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚꯤꯌꯨ ꯃꯌꯥꯝ ꯂꯧꯈꯤ ꯐꯣꯔꯝ ꯃꯦꯜꯍꯜꯂꯦ ꯇꯧꯕꯇꯕꯨ ꯈꯔ ꯂꯩꯔꯒ ꯃꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯔꯨ ꯃꯔꯥꯡ ꯂꯧ ꯂꯥꯎꯑꯣꯅ ꯑꯗꯣ ꯃꯣꯏꯅ ꯂꯧꯔꯤꯕ ꯃꯔꯨ ꯃꯔꯥꯡꯁꯦ ꯍꯋꯥꯏ ꯊꯔꯥꯛ ꯂꯧ ꯍꯥꯏꯌꯦꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯊꯥꯕ ꯆꯥꯅꯗꯕ ꯄꯣꯠꯇꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯗꯤ ꯑꯩ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯕ ꯍꯩꯇꯕ ꯑꯩꯅ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯕꯗꯤ ꯀꯩꯁꯨ ꯐꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯀꯥꯟꯅꯔꯣꯏꯗꯕ ꯑꯗꯨꯅ ꯑꯩ ꯆꯠꯇꯦ ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯑꯗꯨꯃꯗꯤ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯤꯟꯃꯤ ꯂꯥꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯃꯇꯪ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄꯤꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯗ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯅꯕ ꯃꯥꯒꯤ ꯆꯥꯅꯕ ꯐꯥꯔꯃꯔꯗꯨꯅ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯇꯔꯕꯨꯖ ꯊꯥꯕ ꯑꯩꯉꯣꯟꯗ ꯇꯔꯕꯨꯖ ꯃꯔꯨ ꯄꯦꯀꯦꯠ ꯑꯃꯇꯪ ꯂꯨꯄꯥ 1,000 ꯑꯃꯇꯪ ꯄꯤꯕꯗꯣ ꯑꯗꯨꯃ ꯄꯤꯕꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯖꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯂꯨ ꯕꯦग ꯑꯇꯥꯡꯕ ꯄꯤꯖꯅꯨ ꯑꯩ ꯂꯧꯔꯣꯏ ꯀꯩꯁꯨ ꯀꯣ ꯊꯥꯕꯗ ꯊꯥꯔꯣꯏꯗꯕ ꯄꯣꯠꯇꯨ ꯑꯩꯉꯣꯟꯗ ꯄꯤꯕꯒꯤ ꯀꯩꯁꯨ ꯑꯩ ꯀꯥꯟꯅꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯧꯈꯤꯗꯦ ꯑꯗꯨꯒ ꯉꯁꯤꯕꯨ ꯂꯩꯉꯥꯛꯇꯒꯤ ꯀꯝꯇ ꯂꯧꯗꯦ ꯂꯧꯔꯔꯣꯏꯒꯦꯁꯨ ꯈꯜꯂꯤ ꯊꯥꯎ ꯇꯤꯡꯉ ꯇꯣꯛꯑꯦ ꯄꯦꯇ꯭ꯔꯣꯜ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯅ ꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯁꯔꯤ ꯁꯦꯝꯕꯝꯒꯤ ꯒ꯭ꯔꯤꯟ ꯍꯥꯎꯁꯀꯤ ꯑꯃꯇꯪ ꯍꯟꯖꯟꯅ ꯀꯩꯅꯣꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯏꯕꯅꯤ ꯑꯗꯣ ꯐꯪꯈꯤꯗꯦ ꯑꯗꯨꯝ ꯆꯠꯄꯒꯤ ꯒꯥꯔꯤ ꯊꯥꯎ ꯇꯤꯡꯉ ꯇꯣꯛꯏ ꯃꯇꯝ ꯃꯥꯡꯉꯤ ꯑꯗꯣ ꯉꯁꯤꯕꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯑꯗꯨ ꯏꯁꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯏꯁꯥꯅ ꯂꯣꯏ ꯄꯨꯊꯣꯛꯏꯅꯤ ꯁꯤꯗ ꯂꯩꯔꯤꯉꯩꯗꯤ ꯃꯔꯨ ꯂꯧꯕꯗꯒꯤ ꯑꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯕꯒꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯃꯩ ꯄꯥꯏꯞꯀꯨꯝꯕ ꯈꯔ ꯐꯤꯠꯇꯤꯡ ꯇꯧꯕ ꯃꯆꯥ ꯃꯆꯥ ꯈꯔꯁꯨ ꯎꯍꯧꯋꯦ ꯑꯁꯤꯒꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯁꯤ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯏꯁꯥꯒꯤ ꯄꯣꯀꯦꯠ ꯃꯅꯤꯗꯒꯤ ꯑꯩꯅ ꯄꯨꯊꯣꯛꯑꯒ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯥꯗ ꯂꯩꯔꯤꯕ ꯀꯣꯕꯇꯥꯁꯤꯁꯨ ꯑꯁꯤꯁꯨ ꯂꯩꯔꯤꯅꯤ ꯑꯁꯤꯅ ꯀꯅꯥꯗ ꯂꯩ ꯍꯥꯏꯕꯗ ꯃꯤꯒꯤ ꯁꯕꯁꯤꯗꯤ ꯌꯣꯟꯊꯣꯔꯛꯄꯗꯩ ꯂꯩꯔꯤꯅꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯑꯩꯈꯣꯏꯗꯅ ꯐꯪꯗ꯭ꯔꯒ ꯃꯤꯒꯤ ꯁꯕꯁꯤꯗꯤꯗꯣ ꯑꯩꯅ ꯑꯣꯛꯑꯒ ꯂꯩꯔꯤꯅꯤ ꯑꯗꯨꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯦ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡꯁꯨ ꯑꯝꯇ ꯐꯪꯗꯅ ꯏꯁꯥꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯍꯣꯠꯅꯕꯤꯔꯛꯄꯅꯤꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯐꯥꯎꯗ 2017ꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯑꯦꯛꯁꯄꯦꯟ ꯇꯧꯔꯒ ꯐꯥꯔꯃꯤꯡꯁꯦ ꯇꯧꯔꯒ ꯂꯥꯛꯈ꯭ꯔꯦ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯏꯅꯤꯀꯣ ꯌꯥꯝꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯁꯤꯒꯤ ꯐꯥꯔꯃꯤꯡꯗꯒꯤ ꯂꯥꯛꯏꯕ ꯏꯟꯀꯝꯁꯤꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ 2024-23ꯒꯤꯔ ꯑꯃꯗꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯗꯒꯤ ꯂꯩꯈꯤꯕꯁꯤꯡꯗꯨꯗ ꯑꯗꯨꯝ ꯁꯦꯟꯗꯣꯡꯁꯦ ꯑꯗꯨꯝ ꯂꯩꯈꯤꯕ꯭ꯔꯥ ꯁꯤꯁꯤꯅ ꯑꯩꯒꯤ ꯑꯦꯛꯁꯄꯦꯟ ꯇꯧꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯄ꯭ꯔꯣꯐꯤꯠ ꯂꯩꯕ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯁꯨꯝ ꯀꯟꯗꯤꯁꯟ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯃꯦꯟꯇꯦꯅꯦꯟꯁꯁꯦ ꯉꯝꯕ꯭ꯔꯥ ꯁꯤ ꯄ꯭ꯔꯣꯐꯤꯠꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯔꯒꯦ ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯕꯅꯤ ꯀꯣꯔꯣꯅꯥꯗꯩ ꯍꯧꯔꯒꯀꯣ ꯀꯣꯔꯣꯅꯥꯒꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟ ꯂꯩꯗꯅ ꯐꯥꯔꯝꯁꯤ ꯋꯥꯇꯔꯃꯦꯂꯣꯟ ꯂꯩ ꯁꯤ ꯑꯁꯨꯛ ꯆꯥꯎꯕ ꯐꯥꯔꯝꯁꯤ 50,000ꯈꯛ ꯋꯥꯇꯔꯃꯦꯂꯣꯟ ꯌꯣꯜꯂꯦꯀꯣ ꯅꯦꯛꯁ ꯂꯥꯁ ꯏꯌꯥꯔ 2023 ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯧꯕ ꯆꯍꯤꯗꯣ ꯃꯗꯨꯃꯇꯪ ꯈꯤꯇꯪ ꯀꯥꯟꯅꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯑꯩ ꯑꯅꯤꯔꯛ ꯅꯪꯈ꯭ꯔꯦ ꯃꯃꯥꯡ ꯂꯥꯁ ꯏꯌꯥꯔ 2024 ꯑꯃꯒ 2019 ꯑꯗꯨ ꯑꯩ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯗꯦ 2019ꯒꯨꯝꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦꯀꯣ 19 ꯅꯠꯇ꯭ꯔꯒ 20 ꯁꯥꯏꯗ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ 2020ꯒꯤꯀꯣ ꯑꯗ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯃꯨꯛ ꯑꯗꯨꯃꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯣꯡꯕꯗꯣ ꯑꯣꯏꯗ꯭ꯔꯤꯗ ꯑꯗꯣ ꯅꯣꯡꯃꯗꯤ ꯇꯣꯡꯉꯛꯈꯤꯅꯦ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯕꯗ ꯍꯧꯖꯤꯛ ꯊꯥꯔꯤꯕ ꯇꯔꯕꯨꯖ ꯊꯥꯔꯤꯕ ꯖꯒꯥꯁꯤ ꯂꯧ ꯁꯪꯉꯝ 3ꯒꯤ ꯖꯒꯥꯅꯦꯅ ꯇꯥꯛꯄꯤꯔꯦ ꯁꯤꯗꯩꯁꯤꯗ ꯋꯥꯇꯔꯃꯦꯂꯟꯁꯤ ꯔꯦꯗꯀ ꯌꯦꯂꯣꯒꯅꯤ ꯃꯤꯛꯁ ꯇꯧꯔꯤꯁꯦ ꯌꯦꯂꯣꯅ ꯀꯌꯥꯝ ꯊꯥꯔꯤ ꯔꯦꯗꯅ ꯀꯌꯥꯝ ꯊꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎꯗ ꯇꯥꯃꯣꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯗꯒꯤ ꯄꯣꯠꯊꯣꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯕꯤꯒꯦ ꯑꯁ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯤꯗꯤ ꯁꯤꯁꯦ
ꯇꯔꯕꯨꯁꯦ ꯊꯥꯗꯅ ꯂꯩꯇꯨꯝꯗꯒꯤ ꯍꯧꯔꯒ ꯑꯦꯛꯁꯄꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯁꯥꯗꯤꯀꯣ ꯄꯥꯝꯅ ꯁꯥꯒꯠꯇꯗꯤ ꯌꯥꯄꯣꯠꯇꯦꯀꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯥꯒꯤ ꯃꯔꯨꯝ ꯍꯣꯏ ꯊꯨꯝꯅ ꯁꯤ ꯂꯩꯕꯅꯤꯅ ꯂꯩꯇꯨꯝ ꯃꯌꯥꯝꯁꯦ ꯃꯤꯠꯁꯤꯗ ꯇꯔꯕꯨꯁ ꯉꯥꯛ ꯎꯈ꯭ꯔꯕꯅꯤ ꯍꯥꯟꯅ ꯁꯤ ꯇꯔꯕꯨꯁꯁꯦ ꯊꯥꯗ꯭ꯔꯤꯉꯩꯗꯒꯤꯀꯣ ꯑꯗꯨꯕꯨꯗꯤ ꯌꯦꯡꯈꯤꯁꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕ ꯍꯥꯏꯁꯦ ꯄꯥꯝꯕꯤ ꯑꯃꯇꯪꯅ ꯀꯦꯖꯤ 5 ꯇꯥꯔꯦ ꯈꯜꯂꯁꯨꯀꯣ ꯄꯥꯝꯕꯤ 100ꯗꯗꯤ ꯑꯃꯅ ꯀꯦꯖꯤ 5 ꯂꯨꯄꯥ 10 ꯄꯥꯔꯣ ꯀꯦꯖꯤ ꯑꯃꯗꯀꯣ ꯂꯨꯄꯥ 100 ꯄꯥꯝꯕꯤ 100ꯗꯗꯤ ꯂꯨꯄꯥ 10,000 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯄꯣꯠꯂꯒ ꯂꯧ ꯁꯪꯉꯝꯗ ꯑꯩꯁꯤ ꯄꯥꯝꯕꯤ 5,000 ꯑꯩꯗꯤ ꯌꯥꯝ ꯂꯟꯅ ꯊꯥꯏ ꯌꯥꯝ ꯀꯨꯡꯗꯕꯅꯤꯀꯣ 5,000 ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄꯥꯝꯕꯤ 5,000ꯃꯨꯛ ꯑꯣꯏꯅꯤꯕ ꯁꯤ ꯊꯥꯔꯤꯁꯦ ꯍꯣꯏ ꯁꯤꯗ ꯈꯔ 5-10 ꯑꯃꯗꯤ ꯁꯤꯕ ꯌꯥꯎꯔꯝꯒꯅꯤ ꯃꯍꯩ ꯄꯥꯟꯗꯕ ꯄꯥꯝꯕꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯃꯔꯛꯁꯤꯗꯀꯣ ꯑꯗꯣ ꯏꯌꯥꯝꯕꯒꯤꯁꯦ ꯃꯥꯔꯀꯦꯇꯤꯡꯁꯦ ꯃꯌꯥꯝꯗ ꯄꯨꯊꯣꯛꯑꯒ ꯄꯨꯔꯥ ꯐꯪꯍꯟꯕꯁꯦ ꯗꯦꯠ 10ꯗꯒꯤ ꯐꯪꯍꯟꯒꯅꯤꯅ ꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯒꯠꯄꯗꯁꯨ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯃꯌꯥꯝ ꯑꯇꯩ ꯈꯔ ꯂꯥꯛꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯃꯣꯅ ꯍꯥꯏꯈꯤꯕꯁꯨ ꯇꯥꯖꯩ ꯍꯧꯖꯤꯛ ꯌꯣꯟꯕꯁꯦ ꯇꯧꯕꯇꯕꯨ ꯈꯔ ꯌꯣꯟꯕꯁꯦ ꯃꯥꯒꯤ ꯔꯦꯠꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯔꯦꯠꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯊꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯣꯁꯤꯒ ꯉꯁꯥꯏꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯑꯃ ꯃꯃꯜ ꯃꯔꯨꯗꯒꯤ ꯀꯩꯗꯒꯤ ꯈꯦꯠꯅꯕ ꯂꯩꯔꯛꯄꯅꯤꯅ ꯃꯃꯟꯗꯁꯨ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯕ꯭ꯔꯥ ꯁꯤ ꯃꯃꯜꯁꯦ ꯀꯌꯥꯝ ꯀꯦꯖꯤꯗ ꯀꯌꯥꯃꯨꯛ ꯊꯥꯕꯤ ꯁꯤ ꯔꯦꯠꯀꯤꯗꯃꯛꯇ ꯌꯦꯜꯂꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯐꯥꯎ ꯂꯨꯄꯥ 100 ꯑꯗꯨꯝ ꯌꯣꯜꯂꯤꯀꯣ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯌꯣꯜꯂꯤ ꯃꯁꯤ ꯀꯩꯁꯨ ꯌꯥꯝ ꯁꯦꯕꯥ ꯑꯩꯈꯣꯏ ꯆꯪꯉꯤꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯆꯪꯕ ꯃꯇꯝꯁꯦ ꯃꯔꯨꯁꯦ ꯍꯧꯍꯟꯅꯕ ꯍꯣꯠꯅꯕꯒ ꯊꯥꯔꯤꯕ ꯃꯔꯨꯗꯣ ꯑꯩꯅ 1,000 ꯊꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ 1,000 ꯊꯥꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯃꯔꯨ 5,000 ꯁꯦꯝꯃꯒꯁꯨ ꯀꯣ ꯑꯩꯅ ꯀꯩꯅꯣꯒꯤꯗꯃꯛꯇ ꯌꯦꯜꯂꯣꯒꯤꯗꯃꯛꯇ 2,990ꯁꯦ ꯊꯥꯐꯝ ꯈꯥꯛꯄꯅꯤ ꯑꯗꯣ 1,100 ꯍꯧꯋꯦ ꯃꯔꯨꯁꯦ ꯁꯦꯝꯕꯗ 5,000ꯒ ꯆꯥꯇ꯭ꯔꯨꯛꯀ ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯤꯀꯣ 5,600 ꯃꯨꯛ ꯈꯤꯇꯪ ꯁꯝꯊꯤꯡ ꯁꯦꯝꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗꯣ ꯆꯪꯉ ꯃꯇꯝꯗ ꯂꯨꯄꯥ 100 ꯌꯣꯜꯂꯤꯁꯤ ꯃꯌꯥꯝꯅꯗꯤ ꯇꯥꯡꯉꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯨꯄꯥ 100ꯁꯤ ꯌꯥꯝꯗꯤ ꯌꯥꯝꯃꯤꯀꯣ ꯂꯩꯇꯕ ꯃꯤ ꯑꯃꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯍꯣꯏ ꯑꯩꯅ ꯊꯥꯔꯤꯕ ꯄꯩꯁా ꯐꯪꯅꯤꯡꯕꯒꯤ ꯃꯤꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯂꯀꯥꯟꯗ ꯂꯨꯄꯥ 100ꯗꯤ ꯂꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ 100 ꯀꯦꯖꯤꯗ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣꯒ ꯉꯁꯤ ꯊꯦꯡꯅꯔꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯨꯝ ꯁꯥꯕ ꯐꯪꯖꯕꯁꯦ ꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯃꯣꯒꯤ ꯐꯥꯔꯝꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯕꯗ ꯌꯦꯜꯂꯣ ꯋꯥꯇꯔꯃꯦꯂꯟ ꯑꯗꯨꯒ ꯔꯦꯠꯀ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯃ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯐꯥꯔꯝꯁꯤꯒꯤ ꯋꯥꯇꯔꯃꯦꯂꯟ ꯐꯥꯔꯝꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯊꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯕ ꯎꯖꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯖꯔꯛꯄꯗ ꯊꯕꯤꯁꯤꯅ ꯀꯌꯥꯝ ꯌꯥꯝ ꯊꯥꯔꯤꯕꯅꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ 17ꯗꯒꯤ ꯇꯥꯃꯣꯒꯤ ꯐꯥꯔꯃꯤꯡꯒꯤ ꯀꯩꯅꯣꯁꯤꯗ ꯖꯔꯅꯤꯁꯤꯗ 17ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯖꯔꯅꯤꯁꯤꯗ ꯊꯕꯤꯒ ꯋꯥꯇꯔꯃꯦꯂꯟꯒ ꯍꯥꯏꯔꯛꯈꯤꯕꯅꯦ ꯋꯥꯇꯔꯃꯦꯂꯟꯒꯤꯗꯤ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯥꯟꯅꯈ꯭ꯔꯦ ꯊꯕꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯊꯕꯤꯁꯤ ꯀꯔꯤ ꯃꯈꯜ ꯊꯥꯕꯤꯕꯅꯣ ꯑꯗꯨꯒ ꯊꯕꯤꯗꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯇꯔꯃꯦꯂꯟꯒꯨꯝꯅ ꯃꯥꯒꯤ ꯊꯥꯕꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯁꯨꯝꯕ ꯃꯇꯥꯡꯗꯨ ꯈꯤꯇꯪ ꯊꯕꯤꯒꯤ ꯃꯇꯥꯡꯗꯨꯁꯨ ꯈꯤꯇꯪ ꯊꯕꯤꯒ ꯋꯥꯇꯔꯃꯦꯂꯟꯒꯗꯤ ꯊꯕꯤꯅ ꯈꯔ ꯊꯨꯕ ꯍꯦꯜꯂꯦꯀꯣ ꯃꯔꯨꯁꯨ ꯍꯣꯡꯉꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏꯗ ꯇꯔꯟ ꯑꯣꯚꯔ ꯌꯥꯝ ꯊꯨꯏ ꯃꯥꯅ ꯑꯃꯨꯛ ꯃꯇꯝ ꯇꯦꯟꯅ ꯃꯍꯩ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄ ꯌꯥꯏ ꯑꯗꯨꯒ ꯊꯥꯔꯤꯕ ꯊꯕꯤꯁꯦ ꯑꯩ ꯊꯕꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯥꯈ꯭ꯔꯦ ꯃꯈꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯥꯟꯅꯗꯕ ꯊꯕꯤ ꯄꯥꯔꯊꯦꯅꯣꯀꯥꯔꯄꯤ ꯀꯨꯀꯨꯝꯕꯔ ꯊꯥꯔꯦꯀꯣ ꯃꯔꯨ ꯌꯥꯎꯗꯕꯤꯗꯣ ꯑꯗꯨ ꯊꯥꯔꯝꯃꯦ ꯑꯗꯣ ꯀꯩꯁꯨ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯊꯕꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯊꯕꯤꯗ ꯀꯔꯝꯕ ꯊꯕꯤ ꯑꯗꯨ ꯑꯗꯥ ꯃꯣꯏꯗꯤ ꯑꯝꯇ ꯈꯪꯗꯦꯀꯣ ꯆꯨꯝꯅꯒꯤ ꯊꯕꯤꯅꯤ ꯏꯆꯝ ꯆꯝꯕ ꯊꯕꯤ ꯑꯣꯏꯅ ꯂꯣꯏ ꯎꯏꯀꯣ ꯑꯗꯨꯅ ꯊꯥꯗꯕꯅꯤ ꯄꯥꯔꯊꯦꯅꯣꯀꯥꯔꯄꯤ ꯀꯨꯀꯨꯝꯕꯔ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯊꯝꯕꯗꯁꯨ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯝꯕ ꯌꯥꯕ ꯑꯗꯨꯒ ꯑꯁꯤ ꯊꯥꯏ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡꯗ ꯁꯤꯗꯒꯤ ꯔꯦꯅꯤ ꯁꯤꯖꯟ ꯑꯣꯏꯔꯒꯗꯤ ꯊꯕꯤ ꯑꯁꯥꯡꯕ ꯑꯃ ꯊꯥꯅꯤꯀꯣ ꯑꯌꯥꯝꯕꯅ ꯕ꯭ꯔꯤꯠꯁꯦ ꯈꯤꯇꯪ ꯐꯕ ꯑꯗꯨꯝꯕ ꯍꯥꯏꯕ꯭ꯔꯤꯠ ꯉꯥꯛꯇ ꯊꯥꯔꯦ ꯂꯣꯀꯦꯜꯒꯤꯗꯤ ꯊꯥꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯧꯐꯝ ꯖꯒꯥꯁꯤꯒꯤ ꯑꯣꯏꯅ ꯊꯕꯤꯒ ꯋꯥꯇꯔꯃꯦꯂꯟꯁꯦ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯔꯛꯇ ꯃꯦꯟꯁꯤꯟꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯖꯒꯥꯁꯤꯒꯤ ꯑꯣꯏꯅ ꯋꯥꯇꯔꯃꯦꯂꯟ ꯊꯥꯏ ꯃꯐꯝꯁꯤꯗꯤ ꯀꯨꯠꯂꯤ ꯏꯁꯤꯡ ꯅꯣꯡ ꯆꯨꯔꯛꯑ ꯃꯇꯝꯗ ꯏꯁꯤꯡ ꯇꯨꯡꯕ ꯑꯣꯏꯔꯦ ꯇꯨꯡꯕ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯂꯣꯏꯅꯃꯛ ꯕꯦꯠ ꯀꯩꯀꯩꯁꯦ ꯂꯣꯏ ꯁꯤꯗꯣꯛꯑꯒ ꯂꯧ ꯑꯃꯨꯛ ꯎꯗꯣꯏꯅꯤ ꯊꯕꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯁꯤ ꯊꯕꯤꯁꯤ ꯄꯨꯊꯈ꯭ꯔꯒ ꯊꯕꯤ ꯑꯃꯨꯛ ꯊꯥꯒꯅꯤ ꯃꯊꯪ ꯀ꯭ꯔꯣꯞ ꯔꯣꯇꯦꯁꯟ ꯇꯧꯒꯅꯤ ꯂꯥꯁꯇ ꯑꯩꯈꯣꯏ ꯍꯋꯥꯏꯗ ꯂꯤꯒꯨꯃꯤꯅꯁ ꯄ꯭ꯂꯥꯟꯗꯣ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯣꯒꯥꯏꯗꯣꯏꯅꯤ ꯃꯥꯒꯤ ꯆꯍꯤ ꯑꯃꯗꯅꯦꯀꯣ ꯍꯥꯏꯗꯤ ꯊꯕꯤꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯀ꯭ꯔꯣꯞꯄꯤꯡꯁꯤ ꯈꯔ ꯊꯨꯏ ꯍꯥꯏꯕꯅꯤ나 ꯆꯍꯤ ꯑꯃꯗ ꯀꯌꯥꯔꯛꯀꯗꯤ ꯑꯣꯟꯕ ꯌꯥꯏ ꯊꯕꯤ ꯑꯃꯗ ꯆꯍꯤ ꯑꯃꯗ ꯊꯕꯤꯁꯦ ꯃꯐꯝ ꯑꯃꯇꯪꯗ 4 ꯊꯥꯕꯗꯤ ꯌꯥꯏ 4 ꯍꯥꯏꯕꯗꯤ ꯃꯥꯁꯤ
45 daysꯇ ꯊꯕꯤ ꯍꯦꯛꯄ ꯌꯥꯕꯁꯦ ꯁꯨꯃꯥꯏꯅ mulching ꯇꯧꯔꯒ ꯊꯥꯔꯗꯤ ꯁꯤ 35 days ꯁꯥꯏꯗꯒꯤ ꯊꯕꯤ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯏ ꯊꯨꯖꯟꯕ ꯍꯦꯜꯂꯦꯕ mulching ꯇꯧꯔꯒ ꯊꯥꯕꯁꯤꯅ ꯑꯗꯨꯒ ꯋꯥꯇꯔꯃꯦꯂꯟꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯪꯒ ꯂꯣꯛꯇꯣꯏꯁꯦ ꯑꯅꯤꯔꯛꯀꯨꯝꯕ ꯑꯣꯟꯕ ꯅꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯇꯔꯃꯦꯂꯟꯁꯨ ꯊꯥꯕꯒꯤ ꯆꯍꯤ ꯃꯇꯝꯁꯦ ꯑꯃꯗ 3ꯂꯛꯇꯤ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯨꯁꯨ ꯈꯤꯇꯪꯗꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯈꯔ ꯁꯦꯝꯕ ꯈꯣꯠꯄꯒꯤ ꯃꯇꯝꯁꯨ ꯈꯤꯇꯪ ꯂꯧꯋꯤꯗꯅ ꯃꯐꯝꯁꯤꯅ ꯈꯔ ꯑꯇꯣꯡꯕ ꯂꯩꯕꯥꯛꯁꯤꯅ ꯈꯔ ꯁꯨꯕ ꯅꯨꯡꯉꯥꯏꯕ ꯂꯩꯕꯥꯛ ꯑꯣꯏꯔꯒꯗꯤ 3ꯂꯛ ꯊꯥꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯀ꯭ꯂꯦ ꯁꯣꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯒꯗꯤ ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯗꯤ ꯀ꯭ꯂꯦꯅꯤ ꯀ꯭ꯂꯦꯁꯤꯗꯤ ꯃꯥꯒꯤ ꯃꯐꯝꯁꯦ ꯊꯥꯐꯝꯁꯦ ꯁꯦꯝ ꯁꯥꯕꯗ ꯌꯥꯝ ꯋꯥꯕ ꯂꯦꯕꯔꯁꯨ ꯌꯥꯝ ꯆꯪꯕꯀꯣ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯕ ꯑꯣꯏꯕꯅꯦ ꯑꯅꯤꯔꯛꯇꯤ ꯍꯦꯟꯅ ꯉꯝꯃꯣꯏ ꯆꯍꯤ ꯑꯃꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ ꯁꯦꯝ ꯁꯥꯕ ꯑꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯂꯣꯛꯄ ꯂꯣꯏꯕꯐꯥꯎꯗ ꯌꯥꯝꯗ꯭ꯔꯕꯗ 5-6 months ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯁꯦꯡꯕꯗꯤ ꯋꯥꯇꯔꯃꯦꯂꯣꯟꯁꯦ ꯍꯧꯖꯤꯛ ꯃꯦ ꯌꯧꯔꯛꯑꯦꯀꯣ ꯃꯦ ꯊꯥꯗ ꯊꯥꯕ ꯋꯥꯇꯔꯃꯦꯂꯣꯟꯁꯦ 3 months ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯍꯦꯛꯄ ꯌꯥꯅꯤ ꯃꯦꯆꯨꯔꯤꯇꯤ ꯊꯨꯅ ꯑꯣꯏꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕꯁꯤꯗꯤ ꯈꯔ ꯉꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯥꯕꯅꯤꯀꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯊꯥꯕꯁꯤ ꯋꯥꯇꯔꯃꯦꯂꯣꯟꯁꯤ ꯆꯥꯎꯕ ꯊꯤꯜꯂꯤꯕ ꯃꯥꯒꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯆꯥꯡ ꯋꯥꯠꯂꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯦꯝꯄꯔꯦꯆꯔꯒꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯏꯪꯉꯤ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯃꯥꯔꯆꯐꯥꯎ ꯏꯪꯉꯤꯕꯀꯣ ꯅꯨꯡꯊꯤꯟꯗꯒꯨꯝꯕ ꯈꯔ ꯁꯥꯕ ꯑꯅꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝ ꯏꯪꯉꯤ ꯑꯗꯨꯅ ꯇꯔꯕꯨꯖꯀꯤꯗꯃꯛꯇꯗꯤ ꯑꯌꯤꯡꯕꯁꯤ ꯆꯥꯅꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯆꯪꯕꯅꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯦꯁꯤꯗ ꯊꯥꯕ ꯋꯥꯇꯔꯃꯦꯂꯣꯟꯁꯤꯗꯤ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯊꯥꯗ ꯃꯍꯤ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯌꯥꯝ ꯁꯥꯒꯠꯂꯛꯀꯥꯟꯗꯅ ꯂꯣꯛꯄꯒꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯀꯣꯄꯤꯡꯒꯤ ꯀꯩꯅꯣꯁꯤ ꯌꯥꯡꯁꯜꯂꯦ ꯍꯥꯏꯕꯅꯦꯕ ꯃꯄꯨꯡ ꯐꯥꯕꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯁꯤꯒꯤ ꯋꯥꯇꯔꯃꯦꯂꯣꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯃꯣꯅꯁꯨ ꯑꯇꯣꯞꯄ ꯑꯅꯧ ꯑꯅꯧꯕ ꯕ꯭ꯔꯤꯠ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯉꯁꯥꯏ ꯍꯥꯏꯕꯤꯕꯗꯁꯨ ꯃꯃꯥꯡꯗ ꯁꯤꯒꯤ ꯔꯦꯠ ꯋꯥꯇꯔꯃꯦꯂꯟꯗ ꯇꯣꯉꯥꯟꯕ ꯕ꯭ꯔꯤꯠ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯄꯤ ꯁꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐꯥꯔꯃꯤꯡꯁꯤꯒꯤ ꯑꯣꯏꯅ ꯑꯇꯩ ꯑꯇꯩ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯇꯥꯔꯛꯄ ꯇꯤꯟ ꯇꯥꯔꯛꯄꯕꯨ ꯑꯣꯏꯔꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯇꯥꯕ ꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯀꯔꯤ ꯀꯔꯥ ꯁꯨꯝꯕꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯅ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯆꯠꯄꯤꯔꯨꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯩ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤ ꯍꯥꯔ ꯅꯨꯡ ꯁꯤꯖꯤꯟꯅꯕ ꯇꯣꯉꯥꯟꯕ ꯂꯩꯕ꯭ꯔꯥ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯔꯒꯤ ꯃꯇꯥꯡꯁꯤ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯁꯄꯥꯔꯠ ꯑꯃꯒ ꯇꯥꯟꯅꯩꯀꯣ ꯗꯥꯛꯇꯔ ꯊꯣꯏꯊꯣꯏ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯩꯇꯥ ꯀꯩꯁꯥꯡꯐꯝ ꯗꯥꯛꯇꯔ ꯊꯣꯏꯊꯣꯏ ꯀ꯭ꯔꯣꯞ ꯁꯣꯂꯨꯁꯟꯒꯤ ꯗꯥꯛꯇꯔ ꯊꯣꯏꯊꯣꯏꯒꯤ ꯃꯥꯏ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯑꯃ ꯂꯧꯋꯤ ꯃꯉꯣꯟꯗꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯒ ꯍꯥꯔꯁꯤ ꯋꯥꯇꯔꯃꯦꯂꯣꯟꯁꯦ ꯃꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕ ꯄꯥꯝꯕꯤꯅꯤ ꯌꯥꯝ ꯆꯥꯔꯤꯉꯩ ꯌꯥꯝ ꯍꯔꯥꯎꯖꯕꯀꯣ ꯑꯗ ꯃꯉꯣꯟꯗ ꯃꯩꯆꯥꯛꯁꯤ ꯌꯥꯝ ꯄꯤꯖꯕ ꯗꯔꯀꯥꯔ ꯂꯩ ꯄꯤꯖꯩꯁꯤ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯌꯥꯏ ꯀꯦꯃꯤꯀꯦꯜ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯒꯤꯁꯤ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯗꯤ ꯅꯠꯇꯦ ꯍꯥꯔꯗꯗꯤ ꯀꯦꯃꯤꯀꯦꯜ ꯌꯥꯎꯋꯤ ꯁꯤꯖꯤꯟꯅꯕꯀꯣ ꯑꯗꯨꯝ ꯌꯨꯔꯤꯌꯥ ꯍꯥꯞꯄꯤ ꯂꯣ ꯀ꯭ꯋꯥꯟꯇꯤꯇꯤ ꯀꯣ ꯁꯨꯄꯔ ꯍꯥꯞꯄꯤ ꯁꯨꯄꯔꯗꯤ ꯑꯗꯨꯝ ꯈꯔ ꯐꯖꯅ ꯁꯤꯖꯤꯟꯅꯩꯀꯣ ꯄꯇꯥꯁ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯣꯕꯤꯂꯥꯏꯖꯤꯡ ꯕꯦꯛꯇꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯑꯣꯔꯒꯥꯅꯤꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯇꯝ ꯃꯇꯨꯡꯗ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕꯀꯣ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯗꯨ ꯃꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯩ ꯃꯁꯤ ꯋꯥꯇꯔꯃꯦꯂꯣꯟꯁꯦ ꯐꯪꯒꯤꯁꯥꯏꯠ ꯑꯃꯐꯥꯎ ꯀꯥꯞꯇ꯭ꯔꯤ ꯀꯣꯐꯥꯏꯒꯤ ꯍꯤꯗꯥꯛ ꯑꯃꯇ ꯀꯥꯞꯇ꯭ꯔꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤ ꯀꯌꯥ ꯆꯪꯗꯦ ꯑꯩꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯅꯦ ꯀꯅꯥꯝꯇ ꯆꯪꯍꯟꯗꯕꯤꯗꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯗꯥꯛꯇꯔ ꯊꯣꯏꯊꯣꯏꯁꯤꯒ ꯂꯣꯏ ꯇꯥꯟꯅꯔꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯥꯟꯅꯔꯒ ꯃꯉꯣꯟꯗ ꯃꯥꯒꯤ ꯂꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤꯗ ꯍꯦꯛ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯒ ꯐꯥꯔꯝꯗꯁꯨ ꯂꯥꯛꯑꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ ꯉꯁꯤ ꯏꯌꯥꯝꯕꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯋꯥꯇꯔꯃꯦꯂꯣꯟ ꯐꯥꯔꯃꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯔ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯗꯃꯛ ꯏꯌꯥꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯩ ꯂꯝ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯀꯌꯥ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯌꯥꯝꯕ ꯁꯨꯝꯕꯁꯤꯡꯁꯤꯗ ꯏꯌꯥꯝꯕꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯀꯔꯤꯒꯨꯝꯕ ꯄꯥꯎꯖꯦꯜꯒꯨꯝꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗꯨꯁꯨ ꯃꯤ ꯑꯃꯒꯗꯤ ꯋꯥꯈꯜ ꯃꯥꯟꯅꯗꯦꯀꯣ ꯑꯗꯨꯅ ꯃꯤꯅ ꯄꯥꯝꯗꯕ ꯊꯕꯛꯇꯨꯗ ꯑꯩꯅ ꯅꯪ ꯍꯤꯡꯒꯣꯜ ꯀꯣꯏꯌꯨ ꯑꯩ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯃꯥ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯁꯤꯟꯐꯝꯗꯨꯗ ꯑꯗꯨꯝ
ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕ ꯑꯗꯨꯅ ꯑꯩ ꯐꯥꯔꯃꯔ ꯑꯣꯏꯕ ꯄꯥꯝꯕ ꯑꯩꯅ ꯐꯥꯔꯃꯔꯣꯝꯗ ꯍꯣꯠꯅꯖꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯇꯣꯞꯄ ꯃꯥꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯂꯣꯏꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯗ ꯍꯥꯡꯉꯤꯕ ꯁꯤꯗ ꯎꯔꯤꯕ ꯃꯌꯥꯝ ꯍꯥꯡꯉꯒ ꯂꯩꯇꯅꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯇꯟꯕ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯑꯗꯣ ꯁꯤꯗ ꯏꯁꯤꯡꯁꯨ ꯂꯩ ꯇꯟꯕꯒꯤ ꯅꯠꯇꯦ ꯁꯤꯗ ꯍꯥꯡꯉ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯀ꯭ꯂꯦ ꯁꯣꯏꯅꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯁꯤ ꯂꯩ ꯃꯔꯣꯏ ꯌꯦꯅꯝ ꯃꯌꯥꯝ ꯊꯥꯏꯀꯣ ꯂꯣꯏ ꯊꯥꯕꯅꯤ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤ ꯃꯌꯥꯝ ꯊꯥꯕꯅꯤ ꯃꯣꯏꯁꯤꯅ ꯈꯔ ꯖꯒꯥꯗ ꯈꯤꯇꯪ ꯇꯣꯡꯇꯛ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯣꯏ ꯊꯥꯔꯤꯅꯤ ꯑꯌꯥꯝꯕꯅ ꯁꯤ ꯍꯥꯡꯉ ꯂꯩꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤꯅꯤ ꯂꯩꯕꯥꯛꯁꯤ ꯋꯥꯕꯒꯤꯅꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯈꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯕꯀꯣ ꯂꯩꯀꯛ ꯆꯠꯄ ꯂꯩꯕꯥꯛ ꯀꯥꯛ ꯂꯥꯎꯕ ꯂꯩꯕꯥꯛ ꯑꯣꯏꯕꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯄꯥꯝꯖꯕ ꯈꯟꯖꯕ ꯑꯃ ꯆꯠꯂꯒ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤꯀꯣ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯪꯁꯨ ꯄꯥꯝꯃꯣ ꯍꯦꯛ ꯍꯥꯏꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯃꯥꯒꯤ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗꯨꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯍꯣꯠꯅꯔꯒꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯁꯤꯅꯤ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕꯗ ꯆꯥꯎꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯧꯃꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯏꯌꯥꯝꯕꯁꯤꯅ ꯀꯨꯝꯖꯥ 2018ꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ COVID-19 ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯒꯁꯨ ꯍꯥꯏꯔꯤꯕ ꯐꯥꯔꯃꯤꯡ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯃꯗꯤ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯌꯥꯝꯕꯒꯤ ꯑꯄꯥꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯐꯪꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯑꯉꯝꯕ ꯆꯥꯡꯗ ꯄꯨꯊꯣꯛꯆꯗꯨꯅ ꯍꯣꯠꯅꯖꯗꯨꯅ ꯉꯁꯤꯃꯛ ꯂꯧ ꯁꯪꯒꯝ 3ꯒꯤ ꯖꯒꯥꯗ ꯇꯔꯕꯨꯖꯥ ꯋꯥꯇꯔꯃꯦꯂꯟ ꯌꯦꯜꯂꯣ ꯑꯃꯗꯤ ꯔꯦꯗ ꯍꯥꯏꯔꯤꯕ ꯋꯥꯇꯔꯃꯦꯂꯟ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯊꯥꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 10ꯗꯒꯤ ꯍꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛꯂꯒ ꯍꯥꯏꯔꯤꯕ ꯋꯥꯇꯔꯃꯦꯂꯟ ꯌꯦꯜꯂꯣꯒꯤ ꯋꯥꯇꯔꯃꯦꯂꯟ ꯑꯁꯤ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯇꯦꯁ ꯇꯧꯕ ꯐꯪꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯌꯥꯝꯅ ꯁꯣꯏꯗꯅ ꯇꯥꯔꯤꯛ 10ꯗꯒꯤ ꯄꯤꯕꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯂꯩꯔꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯥꯔꯃꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯍꯥꯏꯗꯤ ꯑꯅꯧꯕ ꯋꯥꯇꯔꯃꯦꯂꯣꯟ ꯑꯃ ꯇꯦꯁ ꯇꯧꯍꯟꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅꯕꯨ ꯄꯥꯝꯖꯔꯕꯗꯤ ꯏꯁꯥꯅꯕꯨ ꯍꯣꯠꯅꯔꯒꯦ ꯈꯜꯂꯕꯗꯤ ꯂꯧꯎ ꯁꯤꯡꯎꯕꯕꯨ ꯑꯣꯏꯔꯕꯁꯨ ꯑꯗꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯣꯐꯤꯁꯀꯤ ꯆꯦꯅꯦꯜꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯄꯨꯅꯅ ꯑꯣꯟꯁꯤꯜꯂꯒ ꯍꯣꯠꯅꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯖꯒꯥꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨꯒꯤ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯆꯥꯕ ꯊꯛꯄꯗ ꯋꯥꯠꯇꯕ ꯃꯍꯩ ꯃꯔꯣꯡ ꯋꯥꯠꯇꯅ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤꯒ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯕꯤꯁ꯭ꯋꯖꯤꯠ ꯑꯣꯏꯅꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ